Chahi kayadagi hona nat ki oina chanaraklaba kabok yenba thauram ngasi Moirangda nat ki oiba fije chakjaga loinana laison tison yauna pangthokba hokre hariba thauram asida ishorgi mafamda kabok katuna thauni jarba tungda Moirang yumthong khudingda su kabok yenthoke Citizen Amendment Act 2019 Laibak Sinba Tungbada Ngarang January 10 dagi chatnaba hore haina Center na lauthokre numit asimaktada thokiba gazette notification amagi matung inna Union Home Ministry na hai madudi act asigi manungda Pakistan Bangladesh amadi Afghanistan dagi Hindu Jain Sikh Parsi Buddhist amadi Christian refugees singda Indian citizenship oiba chatliba January tha asigi 10 dagi yahlagani Tehran'dagi khara lapthokna leiba mafam amada Boeing 737 kaibida myoi chamaga humdra taruk sikhibagi tungda Iran hairi madudi plane adu masa mathanta kaikhiba nate madubu kapthakibani Iran gi military na thadorokpa cherol amada plane adubu kapthaduna myoi kaya hatkiba adugidamak thodok aduda chenaba sing lemna khak tharoi Laibak asigi Union Territories yauna state contraga taretagi lakpa sanaroi Lising taruk chanipana tongan ba masana kunda sangdam nagadaba humlak suba Khelo India Youth Games ngarang Guwahati gi Indira Gandhi Stadium da Union Minister of State for Sports Kiran Rijiju amadi Assam gi Chief Minister Sarbananda Sonowal anina sarugyaduna hogdokre hogdokpagi thauram ningthizaraba machu mamel kayagi jagoi isai singna ayengba singi pukning singsinthi games asi chatliba tha asigi kungini thoi fawba chathagani